Middle East soknariba lan asi makatana samthuduna leirabadi leibak asida petrol amasung diesel gi mamal hengalakpa yana leiri haina Reserve Bank gi Governor Sanjay Malhotra na fongdorokli Switzerland da hokiba leibak pokpa numita pangthokiba pau gi mifam amada wafam asi fongdok aduna mahakna hai Middle East ki lan amade Strait of Hormuz Jinkiba asna maram oiraga Thao amasung gas ki supply da chawna akaiba pirakpadagi malem gi oina Thao amasung gas ki mamal ase hengalakibani India gi energy amasung fertilizer sing ase import ki mapal langduna leibak ni malem gi oina Thao amasung gas ki mamal hengalakliba asege mami India da so soidana taraklagani haike Middle East ki lan adugi matang da paladuna mahakna makatana hai lana se makatana chathaduna leirabadi Thao amasung gas ki mamal lengakna soidana hengalakani haukiwa February kungani pandagi Middle East lan horkrabaso India da lengakna petrol amasung diesel gi mamal hengat handana tamlakibani Prime Minister Narendra Modi na petrol amasung diesel sizinabagi chang hantahanaba yauna tongan ba pambai kaya sizinaba lauthokibaga loinana foreign exchange ki rate hanta dana thamnaba hotnare adumoinamak rupee gi value asi hantarakpaga loinana hauzik US dollar amaga lupa humfutara mangagi changda manari haina so mahakna fongdoke